Sauri ocean gumbani, Queen a Kambagi Luiba Liba Lady, Lo Sisu, Leptana Dum, Lady Musica, Tagona, Ragasapa, Lepta, Iselo in the Sapanina, Adum Maseda, Ukil Sing, Ado Penela Sing Sisu, Asigumba Makangi, Anobolapa, Lo Sing a say, Hena Kanganava, Haidunakana interaction program, I say, Sinzebani. Revised National Tuberculosis Control Program ki makada ngasi Jennings ki campus da Multi Drug Resistant MDR TB Center ama Institute asigi Director Professor Devan Lystrom na hangdokre nupa amadi nupi ki famung mari leinaba center adu hangdokpagi thoromga mari leinana Director Devan na phongdokibada TB mahik yawi yaude haiba khangdok ningbagi apamba leirabadi hospital asigi microbiology department ta miyam laktuna lemna kudung chaba pigani Manipur da ahan bo oina Jennings da nabasingi kudung chanabagi dabak thamliba machine asina hana mamang da test tawada matam sangna changnaba adu koklagani hospital asigi pandamdi laina kaya layeng balakpada kandaba yade haiba asi mangda thamli phungdokhi ngasi akhoi Jennings ta hangjeriba sibina daidana akhoi investigation tawnaba khulai ase masi akhoi Manipur gi any hospital dagi natraga even private tagi phawda अकोई से थाबी रख लगा मसी फ्री ऑफ कॉस्ट नहीं को अशा सिकी तिंग दबिदा मसी अकोई यावी याव दे अकोई टीवी की मेक्स यावी याव दे है बसी खंग गमगनी अना मसीदा अकोई ना सेंटान बगी नत्रगा अमगे अमगी वाफम सुले ते जेनिम्स ता हजी फ्री ऑफ कॉस्ट ता एनी प्राइवेट तगी ओरगसु गवर्नमेंट की सेक्टर एनी हॉस्पिटल की ओरगसु मसी मयामदा कोई मणिपुर की प्रजा पुनमक्ता अपील तौजरी कोई डिपार्टमेंट ऑफ माइक्रोबायोलॉजी जेनिम्स ता ngasi lakpire haraga अकोई की हेड ऑफ डिपार्टमेंट उनबिरगा मसी टेस्ट से तब यागनी फ्री ऑफ कॉस्ट मसी मसोयना मनपुर म्याम थमजनी एजुकेशन बु फ्री जोन ओहेननबा अमदी एजुकेशन दा पॉलिटिक्स तौबले पुहाइबा पानमदा लालिबा जुलाई 5 दा तंपाके डिस्ट्रिक्ट मरीदा मियाम के अचोबो मिफम पांगथोलगनी हाइना देसाम की सेक्रेटरी जनरल एंड एडिशन मितेना फुंदोक्रे ngasi desam gi thomi sing yauna luki head office da pangthopa paumi singa unaba aduda mahana makha taraduna mating leba samaj ama ohenbada education sector bu free zone ohelu haiduna inglisani subna nipan gi july 5 dagi hauna miyam gi oiba ajobo khongchat ama jatuna mifam pangthoki khongchat adubu ningsingduna jai khudingi lup asina sinduna july 5 da tongan ba theme da thorom pangthokuna lakli handak jehi gi su Imphal East Imphal West Thawal amadi Bisnupur district ki mafam singda thorom sing pangthokuna education da ayat apan pipi danaba khana nainabagi mifam pangthokani haike thorom asigi mangwaina district mari asida district level debating competition amasu pangthokani haiba wafam phongdokhi Manipur government mahilo sangsingda government ki mahilo sangsingda matik chaba osa pibi daba matik chana infrastructure thambi daba singse masina maram warakanda akoigi lamdam sigi education system seida kon yamna kangkhong chaiba yamna apanba piba adugumba pibi mama ohelakpani haiba ohelakpani haiba si akona desama sena thajai maram na handak chahi gi oina su akona thamjari theme si stop politics in education haidibase Manipur government na government political leaders singina masage political gain fangna mo khona matamda education da politics sanabagi thabak se lepkadabani ha wafam se masu thamjari Indian Dental Association Manipur State Branch ki 29 suba anniversary Chumerong da leiba classic grande da pangthokre tharomadu da state branch ki president Dr. R.K. Ratan Kumar honorary secretary Dr. L. Robinson Dr. L. Budhachandra, Dr. T. Navachandra, Dr. Angobu Susaru Yake. Imphal West District Commando ki team amana hokiba jun taramatoi ge ayu angan bada Langol Ningthau area da thiba humbagi thabak chathabada KCP gi active member ama fare hairi farbamyu adudi Thawal District ki Wangu Mamang Sabal dagi Laisangthe Mani Singa alias Suresh Chehi Kuntraga humdoi apokwa lekhidraba L. Tomal Singani Mapu wang pohong bada hanana KYKL da yarum badagi anirak farure haiba khangbangamle haina police department ki PRO na thatorpa cherol amana khangalakli Manipur State Power Distribution Company Limited na isok khulda tingliba HTLT line amadi electric posting matam chana semjin dabadagi huidrom tomba amasung oinam Ram Kumar gi misi thokibani maramaduna company amadi government na laikhidraba miyoi anigi imung manungda lupa lakh manga pigadabani haina thodo siga mari lenana semkiba JAC na local MLA and local amasung mari lenaba company da ngasi memorandum pisin kre thodo sigi matang da ngasi JAC na sindana miyam gi oba mifam amasu isok chingfu ningthau sembi
Leima haraubungda pangthoki mifam aduda MLA N Loken Susaru yabaga loinana laikidraba imung manunggi miyu anigi imungda government ki maikaidagi pifam thokpa sempam atam chana pigani mahaki maikaidagi su pangba yaba mateng pangani haba wafam thamkhe aigi oladi ai officialga laikidabagi imungda ya sangani aduda ai saidagi to mateng kara adumai imungda pangba Age na sinduna Nambol Larian High School da numit humni chatharakiba leadership camp loisankre ngasi loisanba numita AIMS ki volunteers singna Nambol Municipal Council kusamnaduna Nambol Kaithel gi akoibada lamtu sengkhi Manipur State Park Company Limited ki hangba farm longnaba thokiba notification ga mari leinana Form Thazin bagi matam Jun tarada lep lagasu Jun ki tang nipan dagi Form Thazin ba lakpasing Manipur Electricity Employee Union na ating bapiduna Form Thazin hankide adubu ngasi kaisam pataleba company asigi office da miyoi kaya na Form Thazin ba lakpada matam loikre habidagi official singa unkana ba thoke tungda Form Thazin ba lakpasing ki maraktagi miyoi kharaga company asigi managing director ga unaki unabadu da asengba ma khanglaktabadagi pen daba wafam kaya ISTV News da phongdonaraki Ada tarik nipan ki problem simaga adagi atai ako ipanis maktazo tarik tarada sa action ka thanai adu nangdama mayam yaureba lamara padagi tamelong dagi Sujambur dagi mayam lakpa mayam yaunari masi sigi chansi yenga extend tobiyo haibada akoi MD na fix matam lepi dabaje akoi mayam pen de akoi Mayang Imphal Municipal Council ki ward number amadagi 13 fawi manungda leba miyam gi phangpham thokpa National Food Security Act ki makhada piba ration card sing council da sinabiyo haina council ki chairperson MD Safiolana Paumi sing da phongthokre council ki office da pangthokpa councillor sing yawba pawi mifam aduda mana makhata radura miyam na card karamba matamda pigadagi haina council asida toina hangbal laki Council na kumbang ngamdabadagi Imphal West ki DC unanaba wafam phongdokhe adubu makoina DC unaba phangde madui mahuta DSO natraga ADC unau haina phongdorake makoisu unanaba honabada unaba phangde hari adubu ADC na phone gi khutangda mayang Imphal gi MLA na Jumbra yenge haiduna card sing pukre harake local body oiriba council asida card sing sinarabadi hena fagani asigumba tanja asida politics ki akubo miyeng yengba pende haike Kasi tha hum subna phado laga sum thamla benina igi ka holder wengani haina asa to wa political singuna akoi council da laga laiba ka holder wengani khanjeri ba imai ben singna council da laga masigi wa ka singa sauna sum angmada mi kullam ko thamya ke saung sum sangal mai diga ko khang ma ta na masih aku press conference sama tawarga सरकार के केदा masih ka Imphal council ki area na qualify watrong de sigi ka dasi council de kusin na biu yang kopi kusin na biu haina haijage haina aku press conference sigi to Handak pangthokiba IMC ki mikhalda mai palaba ward development committee ki members sing wasak lawandrabadi councillor singi wasak lobgi numit boycott tawbaga loinana Fam Thadopaki Kongjang Silagani Hari Nonglo Semba IMC elected Ward Development Committee Members Forum ki General Secretary Haurongbam Santos na Phongdoki Bada Haukiba Chahi Dasu Ward Members sing wasak lodana Chahi Manga ki term Loisin K Handaksu Asigumba Thawong Chatharakadra Haibagi Chingnaba Lady Councillor singi wasak lobagi Tharam Jungi Tang Tara Tarukta Pangthonaba Lepkhrabasu Ward Members singi Oinadi Wafam Amata Phongdoktana Lady Hariba numit asigi mangoinana ward members singi wasak lobagi numit leptrabadi ward member yankhaiga marina makoigi thoram boycott tawgani loinana mikhalda mai papagi sakhangche aroda handopagi khongjang makha tana changsingani haiki hengchida notice tholak tragadi akosu wasak lo khangani habagi notice tholak tragadi kosi adu sanchalani adugi matungda sarkarna kaimta hannabu yang biraktragadi akoi tongan ba education mayam akoi pangthoklagani adagi masida yada yaraktragadi akoi praja miyam da sina thoga akoi gi hak akoi na tawgodaba wasak lo bose piraktrabina praja miyam da akoi hairaga akoi gi leiriba akoi kendra akoi wata leiriba akoi bu nungsibi ba akoi bu mihut ne na thaga leiriba miyam da akoi na pauma salama matungda akoi aroda akoi gi pairiba akoi gi certificate se akoi da akoi handoktragani
अपुनबा इरेपाकी महिरोई सिनपान लूप एम्स ना हौकिबा जून की तांग तरा दगे हौना नंबोल लाइडन हाई स्कूल चतरपा मरीरक शुबा लीडरशिप ट्रेनिंग कैंप ngasi लोइसिनख्रे थौरम लोइसिनबगा मरी लेना नंबोल म्युनिसिपल काउंसिल गा खुसमनादुना ngasi नंबोल बाजार दा लमतु सेंदोपी थौरम पांगथोके अमरोमदा सरकारना ममांगदा लाउथोकिबा वाफम सोगतपोइना मणिपुर की निंगतम फिराल स्कूल अमदी लेकाई लेकाई की क्लब ऑर्गेनाइजेशन सिंगे ऑफिसर सिंखनबा फोंदरोली चखिबा तांग तरामाथोई की नुमिदावारम पुंग मरीगा मिनिट कुंथारोम चप्पा मतमदा मसक खंगदबा नुपागी सरू पोलांग अमा कोरेंगई बीएसएफ की कैंप लेरिबा चिंग मनाक्ता लेरंबा अदु ngasi फावबा मसक ममिंग खंगदना रिम्स की मोक्ता थमले लालिबा तांग तरा तरे फावबी मनुंगदा कनागुमसिना क्लेम तौरद्रबदी आयन की मतुंगिना डिस्पोज तौरगनी हाइना सेंगमाई पुलिस न थादरप चेरोल अमना खंगलगली चटकिबा तांग तरामाथोइदा पांगथोकिबा नेशनल लॉक अदालत अंतुदा पुन्न केस चनिगा यांखै मापन लोइसिनख्रे लुपा करोड़ अमा लाख कुन हेनबा सेंफम केस अदुना याशिनबा पुरखरे हारि लोक अदालत अदु चेरा कोर्ट कॉम्प्लेक्स थौबाल कोर्ट कॉम्प्लेक्स बिष्णुपुर कोर्ट कॉम्प्लेक्स सेनापति चांदेल जुराचामपुर अमदी तमेंगलोंग डिस्ट्रिक्ट के कोर्ट कॉम्प्लेक्स सिंगदा पांगथोके हाइना मणिपुर स्टेट लीगल सर्विसेस अथॉरिटी न थादरप चेरोल अमना खंगलगली मिशन ऑर्गेनिक वैल्यू चेंजेस डेवलपमेंट फॉर FIG की मतंगदा अवेयरनेस कैंप ट्रेनिंग प्रोग्राम अमा मोइरांग लमखाइदा पांगथोक्रे मिनिस्ट्री ऑफ एग्रीकल्चर एंड फार्मर्स वेलफेयर न्यू दिल्ली की सेंथंग मखादा मणिपुर ऑर्गेनिक मिशन एजेंसी अमदी AMPSEDS अनीना पुनः सिंधुना पांगथोकबा ट्रेनिंग प्रोग्राम अदुदा अखंग अहिक्याना वांगांखे Joint Coordinating Committee Kakchingna Matam Kayagi Mamangdagi Kakching Municipal Council Hena Pakthok Chauthok Handuna Wat Singi Marakta Pikpa Chauba Kenaba Lady Basi Nauna Semdoknaba Lengak the Haizaduna Lalabasu ngasi fawa thabak amata pakat laktababu Yaning the Bafundroli J Asigi February Tarada Chief Minister da Cherol Ama Amukhana Pisinduna Takshin Vada Chief Minister gi Maikaidagi Miyamgi Ihul Kangna Thabak Pakakani Habagi Tazaba Pirakrabani May Fawi Manungda Council Asigi Semdok Sadopagi Tabak Pakat Pinaba Haizakrabasu ngasi fawa thabak oina pakalaktri Thawong asina committee gi khongjang hena kansilagani masigi saruk ama oina laliba tang tara tarukta miyamgi aba khongjat ama chalagani hairi Manipuri students sing da Delhi police na tamchina fu chekibagi mayuta Nordis Forum for International Solidarity NAFIS na atay organization singa kusam naduna Delhi police headquarter mamang da khongjang sangsangkre tha asigi tareta Manipuri travel mahiri sina state government ki mayukta Manipur Vavan the Khongjang Sangsan ke police the Mahiri Singh the Lathi charge tauke Delhi police amasung Manipur Rifles ke personal singna ingna tamna junction kiba Khongjang adubu thugai na bohana bada ka henba thawong chatha kiba adu yaning de Nafis na asigumba tamtiba thawong singi mayok lay hairi Economic block numberam oiduna jiribamda hauze railway ki gari yauna Imphal Europa yadana punna gari nifo muk panduna lady hairi Jiribamdagi Fangpa Pawgi Matungina Gari Sing Adugi Marakta Chana Thaknaba Puba Gari Kunmuk Yauri Hari Marathana Teba Break Amamo ITC ki Oja Singh na foundation amadi revision course sing da subject sing bu macha khaina takpiba amadi mock test amadi test series kya na ai na ngasi pangliba sida yama chawna mateng pa My success is the consequences of the hard work, patience and sacrifice given by the qualified teachers of ITC and the mock test series. Klana chini kun mga mapupara kada in advance or iba growth iba. Mani kudata na tana maling no kung kuding magta likla ka mapupara number edition and wishing likla on its 25th celebration. Hainau gi aseng mamahau pambirabadi Legere Freshly Mango Buns adusu sumna tagi lupa tarada 600 ml na tuga 1200 ml Freshly Mango drink leibada Mimi noodles lemna hapchagani champrado na fresh oining labadi thakpiyu Freshly Nimbu Pani punamak fresh amasung pure oiraba Freshly Helping Hands Group Academy, excelling human development. Admission is open for class 11 science. Unique features, first time in Manipur. Tablet for its students for e-learning. Parents can watch faculty's class through mobile phone. Faculties from European countries. Guidance and counseling center. Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr. Madhubala Laser Beauty Clinic MZ Avenue
Imphal. Admission open. Admission open. Position holders kaya puthokraba. National Excellence Awards for Schools Panglaba, Brazilian Institute of Sciences se School Moirangkhom Imphal da 2016-17 session ge 11 science da ming chananaba form thaba hokjare. Pangliba mark ki matung ina khanaba khudongchaba sing pijari. OBC, MOBC, SC, ST singi thodop khudongchaba sing thamjari. Ngasimak ming chanbiu akaknaba sit masingni Brazilian Institute of Sciences Moirangkhom Imphal. Break में तक दा बुकाना तरा नौसरी 10 सेक्टर की निफुमा तो सुबह असम राइफल्स ना उखरुल डिस्ट्रिक्ट के लोंगबी काजू खुलदा साबा टॉयलेट ब्लॉक अमा मियाम दा खुसिनखरे अमरोम दा कुंठा तो सुबह असम राइफल्स ना ग्रीन गॉस्पेल देगमरी लेना जसात लेबा हेडक्वार्टर दा उचारा कयामरुम थाखरे कुमसी सही की पांगथोखिबा मणिपुर बोर्ड अमसुंग काउंसिल ना नौबा क्लास 10 अमदी 12 के एग्जामिनेशन दा मोइरांग केंद्र की मनुंग चना लेबा स्कूल सिंगदा तंबा मैरुई सिंग चादा हुंफुगी मथक्ता फंगबा मैरुई यांखै खंगतुना अहानबा हेमाम बीरो सिंगा अमदी हेमाम ब्रोजन सिंगा कैश प्राइज मना खुसिनबगी थरम मोइरांग हेमाम लेकाय कम्युनिटी हॉल दा पांगथोखरे हेमाम हेमा ताबोई सिंगना स्पॉन्सर तौरगा हेमाम रिबो सिंगा अमदी ब्रोजन मेमोरियल ट्रस्ट न सिनबा थरम अदुदा मोइरांग कॉलेज की प्रिंसिपल डॉक्टर के आनंदा एस की चेयरमैन ट्रस्ट की चेयरमैन टी मंगदे मोइरांग कॉलेज की प्रिंसिपल ओइरंबा ए शरदचंद्र अमदी डॉक्टर ए के सुंदर सुसरुक याके खंगलबा महिरो यांखै की मनुंगदगी क्लास 10 अमदी 12 ता ख्वाइदगी रैंक वांगना लाकपा महिरो अहुम अहुम सुखंगतुना लुपा लिसिंग निपान लिसिंग मंगा अमदी लिसिंग अहुम मथंगसिन पीदुना पुनिंग थगतखे अखोई हंदक चही अदुगा मथंगा निंथोई केस प्राइस का उपकरण लाइने अभिवेद करोदना अतिगुण जून तरामाथोई की नुथिलदा पोरोंपाता लेबा बबिना डायग्नोस्टिक दा बोम अमा थमलंबा अदु केसीपी एमजेसी ननी हाइना लुप असिना फोंदोरली लुप असिगी प्रेसिडेंट थौबलुवांगी चेरोल अमना प्राइवेट हॉस्पिटल क्लिनिक सिंगी ओइबा चना कांगलोन अमा सेमनबगी दमक हाइजकिबा वाफम हौजिक फाउबा पाउ फाउरुक त्रिबा हॉस्पिटल अमदी क्लिनिक सिंगदा अकनबा फिरेप लौरे बोम थमलंबा थौदो अदुबो पाउचे खरदा सेंखाई थुमगायगा मरी लेनरमगनी हाइना लेबाक मियामदा लाना उहनबीबबु नुंगाइतबा फोंदोरली थौदो सिगा सेंखाइगा करिगुंबा मरी अमता लेनदे बोमना मियामदा पीबा अकी तुजुंगबा अदुगी दमक्तदि लुपना लेबाक मियामदा नुंगाइतबा फोंदोरली मदुगी दमक ngakpinabsu haijarali adubu mafam matam chade haiduna haibe yarani matagum lana pauthokpibagi mahuta haurafam kadaidagino karidagino haibadu amuktang thidokminasi nakal namakhaki wa ngangbiduna atongbada lepagi thawong tobiganu asanba miyeng yengbiduna ekhoigi tungi laibak kari oigani haibadusu nainabiu lupna paikhalauliba safe kanglei mission ge anoba lanjang asibu mapung fanaba lamdamasigi think tank oiriba miyamna pirakpa pauta pumna lupna taramna okani hairi ngase yuk chorana pungnipan rom tabda hengang police ki OC nisaban tangkham awang lekai amadi club ki miyoi sina senjam tomba kauba miyoi amadagi yuliter chatre rom fare hairi farba using kalika lairembi ima ibe magi lampak ta pututuna mai thaduna mangan kre loinana tangkham awang lekai women's association development committee amadi club na tangkham awang lekai na konba mafam singda makhal kudimaki mayai kaba nisa thingle hairi मणिपुर साहित्य परिषद इम्फालना लुंगपुइजै कबुइदा कवियभूषण उपाधि पिरकपदा विश्व हिंदी परिषद पांगलताबी सखाना ओपगी थरम पांगथोखरे थरम अदुदा पांगलताबी ग्राम पंचायत के प्रधान एन धीरेन हाना हेडमास्टर ओरंबा एन ब्रोजन अमदी कक्चिंग खुनौ कॉलेज की लेक्चर एन निपामचाना मरुइबा म्यूसिंग ओइना सरुक याखे हौजिक सानाबगी पाउ ngasi sanabagi pauda district youth affairs and sports ki miyang makhada chahi tara mari makhagi nupa machagi team tara manga chahi tara tare makhagi nupa machagi team mapan amadi nupi machagi team ahumna saruk yaduna hayengdagi district level Subroto Mukherjee football tournament Imphal East ki oina pangtholagani Imphal West ki su chahi tara mari makhagi nupa machagi team nipan tara tare makhagi nupa machagi team manga amadi nupi machagi team amana saruk yaduna hayengdagi pangtholagani hairi तकवा ट्रॉफी की सेमीफाइनल हयेंग WFC B मोरांगखोम अमसुंग फ्यूरी S7 कायरंगा मल्टी कॉम्प्लेक्स ग्राउंड दा सानरगनी
Katakta Chathagadoriba Junior Girls National Championship ki Manipur ki team ki coach AFCA license pairiba El Chaubana oiragani Manipur team semnanabagi trial amadi coaching June 15 dagi nimit khudingi ayu pung 8 makhai dagi artificial turf ground da pangtolagani State team semnanabagi trial kam coaching ki damak punna sanaroi kuntragani thoi Manipur Football Association na lauthokre Makhataba sanabagi pau boyai ningthauzam dagi fangbigani Lakadoriba sahi 2022 da Qatar da pangthokadoriba World Cup da afaba sanaroi semduna India team qualify oinaba long term vision amagi makhada Tata Trust U Dream Football na German da sahi taruki scholarship program pinaba Manipur dagi football sanaroi khanbagi trial selection ngasi Khoman Lampak Main Stadium da pangthokre German Football Association gi DFB coach cum Scott Fabian Uester CML Tata Trust Guwahati ki Senior Program Manager Sanini Lokho U Sports Mumbai ki AVP Marketing Nikhil Kharbananda U Sports Mumbai ki Sports Manager Gaurapaks Birdi Amadi All Manipur Football Federation ki grassroots coaches singna sahi tarom doidagi tramri phawgi manungda leiba pikliba angang chahum yakhaida tongan ba football masana gi skill testing pangthoki Trial selection asiga mari lenana Tata Trust Guwahati ki Senior Manager Program Sanini Lukhona pongtokhibada selection asi North East State mari da ahan boina Mizoram da pangthokre Manipur da pangthoklaba matungda Assam gi Bodoland amadi Meghalaya da khwaidagi phaba football sanaroi sing khallaba matungda German da sahi taruki scholarship program da saru yaduna 2022 da Qatar da pangthokadoriba World Cup da India gi akanba team semduna qualify oinabagi pandam da program asi pangthokpani haiki An important thing is infrastructure like that. India as such immediately adugi mapana puroga because Germany as a country moigi grassroots youth development adu football is am strong way among all European nations adugi Germany ga tie up tawine Germany gi football club amaga secondly international players competition already moi they will know the level of competition aduga standard am high moi compete over yadi throughout the 6 years program moi adu they will get the chance to compete with international talents also then finally ultimately when they go into the World Cup 2022 then they will be able to compete in the international platform Amaramda ngasi pangthokhiba trial selection asida maruiba thodang loriba German Football Association gi coach cum Scott Fabian Uester phongdokhibada long term vision asi mai pangna bakidamak North East State singdagi afaba football sanari sing khallaba matungda German gi U Sports Academy Bilberg da Premier Collaborative Football Training Program piraba matungda afaba football sanari sing semduna India team da international thaki football sanari sing puthongnaba honagani haiki I'm Fabian Ebert from Germany and we are here to select the best players of the whole state. To get better football players and the purpose itself is that they become the next Indian national players. Langthabal Football Anisuba State 11-7 A-side Soccer Open Football Tournament ki champion LCRC Langthabal Singthakna oikre. Langthabal Singha Youth Club na sinduna Langthabal Singha gi main ground da team kunna group mari thokna khaidoktuna mamang thagi tang mapal degi chatharkiba Anisuba State 11-7 A-side Soccer Open Football Tournament ngasi loisankre. Loisanbagi thoramda Langthabal Kendra gi MLA Karam Syam LCISYC Namkaw Longi President PS Maithon Lung Hiang Thang Gram Panchayat ki Pradhan Sarang Them Silasana amadi social activist TS Nabakumar na thoramba pusing oiki Satharkiba tournament asigi ngasi sanakiba aroiba mesta LCRC Langthabal Singthakna NFC Narang Konjinbu Gol Mari Anida Maithiba Piduna tournament asigi champion oikibani team animangna apiba matamda gol amamam chanaduna draw satpadagi kick from penalty markna decide tobuda LCRC Langthabal Singthakna NFC Narang Konjinbu Maithiba Piki apiba matamda sankhiba LCRC Langthabal Singthaki gol adu Ponglin Maina Merski ni phusuba minita sanki NFC Naran Konjingi gol aduna Aluna Merski Taruksuba Minita Sankibani. Kick from penalty marked Sankiba, LCRC Langthabal Singthaki goal singadu, Shauba, Boni, Tondon Bana, Sanki, NFC Naran Konjilgi goal aduna, Aluna Sanki. Satharkiba tournament asigi champion oiraba team LCRC Langthabal Singthakta Lupal Singkuntra, runners up tarba team NFC Naran Konjinda Lupal Singkun Amadi best discipline team tarba Tiger Kickta
lupa lising ani best goalkeeper gi mana phanglaba LCRC Langthabal Singthaki Puni Kanta da lupa lising ama best player gi mana phanglaba NFC Naran Konjin gi sanaroi Analda lupa lising ama amadi best scorer gi mana phanglaba LCRC Langthabal Singthaki sanaroi Pangmin Mai amadi NFC Naran Konjin gi sanaroi Aluda lupa lising ama mampiduna pungning thagotki player transfer All Manipur Football Association gi miyang makhada tongan ba District Sports Association amadi District Football Association gi saliba sahi 2016 amadi 17 gi inter club player transfer gi Imphal East District Football Association gi oina ngasi mangani sanba numita sanaroi nifu manga apply tobaga loinana punna sanaroi marifu taret sukhre Imphal West District Football Association gina ngasi mangani sanba numita sanaroi taratruk apply tawkhibaga loinana punna sanaroi humpumari sukre DSA kakchingi ngasi mangani sanba numita sanaroi mari apply tobaga loinana punna sanaroi kuntaruk apply torakre makata na ngasi numugeba ingasai pau pembigani ICAR Lampel Partagi Pangba Pauda Ngasigi Kwaidigi Sakiba degree Celsius Kuntrata Smignival Kwaidigi Ingba degree Celsius Kunmatwaida Smig Manga Maruiba pa mukhana pizari kata tableba mairoi aba sakhangdaba mamai mami kumba mioi marina padana purubadagi thauna pana nanthorale thumda pojan tawi haiba maralda nan manipuri ani paruba case gi thomi manga condition yaudana jail dagi thadorakre amadi ngangkhoi da singnana pakudima pibam amatada yasinabagi wapam leiroi haibagi tara mangarak shuba protest day jun tara marina lakpada fidep lawina se haina amukona miyamda khangalali ISTV ni bizaba pau matante sinjari miyang tabiru bisingo mukana khuljari